Online Manipur gave ki pau miyeng tabiro pumna maputhoi lai shramna khurumjari ahan bada maroiba pau. Prime Minister na Manipuri kari shukhanda na mapaleba kaya da chatuna leire Joy Kumar. State asida thokliba irang asi khudakta loisilu Kuki militants na drone bombing sizinaduna landarakpaga michap miyam amuke hena mipaiba pohale Bharat ki Prime Minister Narendra Modi na Manipur thokliba sathiraba lan asi loisindana mapaleba kaya da chatuna leire haina CPI Manipur State Council ki Assistant Secretary NG Joy Kumar na phungdokre. Wafam masing asi Imphal gi Iraba Bhavan gi leiba CPI office mamang na chathakibwa kanmifam amaga mari leinana Joy Kumar na makata na phongdokhibani mahang na makata na hai Manipur tholiba irang asida Kuki militants singna drone dagi bomb thadarakpa sina irang asi amuka hena fibam lusilakle center amadi state lengang na irang asi athuba matamda yengsinaba hotnabagi mami uba tadri Manipur ki kari shukhanda na Prime Minister na mapalaiba kaya da chatuna leire haina penda phongdokhi Amaram da lanjenduna relief camp sing da sangja from lauduna leiriba sing asigi matik chaba security piduna masa gi mayumda hanjil hannaba hotnabiu haina lenga ki puning chingchinduna ngasigi wakan mifam asigumna CPI na state asigi tongan mafam sing dasu khongjang kaya sangsilagani haina Joy Kumar na phongdokhi Kuki militants sing na drone bomb attack chatharakiba sileba asigi internal amasung external security da threat tawbani India ki mayok da lan hobani Kuki singi lan ase independent Christian country ama semdri fawba loikiru haina extra officer RSN Singhana alternative media da pikiba interview amada phongdokre intelligence expert asina makhata na haikibada Myanmar gi Chin state Bangladesh ki Chittagong hill track aduga India gi Mizoram amasung Manipur gi Kuki Jo tariba saruk sing punsilaga US ki matenga loinana independent Christian country ama sembagi wafam asi Bangladesh ki Prime Minister Oiramba Sheikh Hasina na phongdoklam khrabani Kukisingna hariba Christian country adu semdri fawbadi lal loikiroi haukiba September gi anganba sarukta Kuki militants singna Imphal West ki kautru amasung kadang banda IRB post amasung micham miyam marakta bom thadaduna nupi ama leikidaba aduga kaya amana so apan nanghankiba ki thawdo adu terrorist ki thawongni nation asigi mayokta lal hobani Manipur da Kuki singna chathariba thawong asi leiba asigi internal security da aruba fibam ama oirakle Kuki singna kautru amasung kadang banda chatharakiba attack adu pung manga rong chup na chathakibani thawdo adugi matangda Kuki khulai paiba sing aduna chap manaba mawongda senjam chirang da drone attack chathaki security force ki bunker sing target tawki leiba asigi security force da target tawba haibasi nation asigi mathakta lan hobani leiba asigi apunmagi saktam da singnabani Makhogi thawong asi leiba asi khaibum tahanaba hotnabagi mami chawna tai chathariba khongthang asi Myanmar Bangladesh amasung India gi lam doisilaga Christian country sembagi agenda dani Manipur gi BJP gi MLA RK Imona irang asi lakshinaba Central Force ki personal listing gi mathakta leirabasu karimata ngamdre apikpa state asida irang laksin bangamdre state force maning tamna action chathabangambagi Sakti adu sinaro Meitei sing asi maikai khudingmakta victim oire Central Force thabak tawdre Unified Command State ta sinaro haina fawa phongdokpa laikhrabani ngalingai matamdagi hauna China amasung America na India asi macheta na thugaina bohonarokhrabani Chin State amadi Myanmar gi Northern gi saruk ayamba Kuki Jo sing amasung travel kaya leiri Bangladesh ki Chittagong hill track yauna Mizoram amasung Manipur gi saruk sing da Kuki Jo gi miyoi kaya leiri makhoi sing asi amato oina punsilaga Christian country ama semnaba America gi geopolitics ki war sida America na militant sing asida hakthengna financial support pibana te US na financial support piri basi Kuki militant sing aduda influence piri basing amasung journalist sing dadi terror attack asigidamakta di Kuki sing na drug tagi yamlaba senfam sing lakri Meitei sing na Manipur gi integration haina lauri aduga Kuki sing na Kuki integration haina lauri parliamenta Manipur haina lauri adubu Kuki sing na chathariba thawong asi leiba asigi internet amasung external ga security ga akiba pibani haibasi kanamatana ya haide Kuki terroristing asi takhaina ba Bharat ki Prime Minister amasung Defense Minister na akan mamiyeng changpham thui haiki Tronglawbida Kuki terroristing na bomb taruk thadarakre Moirangi hanagi Chief Minister gi yum pokhaibada ama lekhidre manga sokle September ama dagi Kuki narco terroristing na afaba makhal ki khulai sijinaduna drone bomb attack chatharaklabasu lenga ki maikai dagi cheksin tharong lokhat lingai cherakta ngasi ayu anganbada
Tronglawbida Kukisingna bom taruk thadarakuna landaba haukhre. Moirangi hanagi Chief Minister gi yumda bom pokhaibada ama laikhidre manga sokle. Nakal amaromda sakhangdaba singna Bishnupur district ki mafam amada miyoi ama nongmaina kaplamle. Haukiba chahi 2023 gi May 3 dagi Kuki narco terrorist singna tongan balalong kaya chatharaktuna lamdam asigi miyam gi punsi manghanbata natana lanthum kaya mangalaba fawbada state amadi center lengakna sul chanariba Kuki terrorist sing asida akanba action lokhattabdagi Hena nawangduna makhal kaya gilalong tatharakpa leptri ngasi ayu pung 3 rom tabada Bishnupur district ki manung chanba tronglawbi makha lekaida bom taruk kaptharakre bom taruk ki manung da 3 ama pokhairaga ani ama na pokhai hodre hari thodok thokphamdagi phangba pawgi matung inna ngasi ayu pung 3 rom tabada khunja singna hipnaringaida jalmon romdagi Kuki narco terrorist singna ngahak kanaraga ayu ki pung taruk makhai fawba Nongmai round kaya marum kapsilaki ayu angan pung 3 khara helakpada khunja singna bom ani pokhai bagi makhol takraba matung pung 3 ga minute 4 rom tabada yamna mapangal kanba bom ama tronglawbi maning lekai tidim lambi mamangda leiba kaisam loken yangkai gata red apokpa bachaugi yumda pokhai ki bom pokhai bagi thodok aduda amang sangda tasinbaga loinana amanga da thokre Loken gi toilet tasin kiba bom ado pokhairaba matungda paithorokpa bom machet singna Brahmachari mayum tomba Sharma nifuganipan apokpa Churamani gi laisangda panduna amangata thokre aso apandiya hogdre hairi Makhata na ayuk pung 3 minute 16 rom tabada mapangal kanba bom amasu kabloktuna pokhai ki ayuk ki pung 9 makhai taba phawbada bom amadi nongmai kaya Kukisingna kaptharakpa dagi paw adu phangbaga loinana state force ki kangbu sing changsilakhi hairi Nakal amaromda Manipur gi ahanba Chief Minister oikiba Sendra Road Moirangda leiba laikhidraba Moirang Mairembam Koirengi yumda bongi lan chatharakpada arangpham ama laikhidre miyoi mangana sopan nangkhre hari ngasi upung 3:10 rom tabada Moirang lamkhaidagi kilometer 3 lom lapna leiba Khoirengtak lomdagi mapangkalaba bongi etekta mangani lehunga mari lenana lagi tharonggi arangpham oiba miyoi ado mafam aduda khutakta laikhidabani maki maming RK Rabai Humputara apokpa laikhidraba RK Kulachandra Moirang Fiwangbam leikaini bom pokhaibagi thogdo aduda sopan nangkraba miyoi sing adudi Sendra Road tagi Salam ni Nanau Nifu Jalina Mairembam 32 Rajiv Elias Bobok 29 amadi Moirang Oksongbong leikai dagi Konjengbam Jugindro 29 amasung Ngangom Ibobi humpuga mangani soklaba miyoi sing ado hospital da pukhatuna laikan nakre thogdo adu matau karamna thokibano haibagi chapchaba paw hojik phawbagi oina khangba ngamdri thodok thokphamna Moirang SC MLA Thongam Santi KFNPD Minister Laisangtem Susindro na chingba changsinduna yengsinkre Moirang Police Station gi kangbu amasu mafam aduda laktuna yengsinkibaga loinana case ama lokhatuna chijinba hokre hairi